DM University campus manungi lambi semjingadabani gate pangadabani amadi security deploy tawgadabani haiba demanda DM University Students Union DMUSU na administrative block Sho-Lonshinkhre amadi academic activities shutdown gi Khongjang Changshinkhre DM University campus manungda lairiba lambi khudingmak khudong thiningai oire Hiramasiga matangda University asigi Vice Chancellor da kayara khana wakatladuna University asigi gate security guard amadi campus manungi lambi sing semjinbina ba kayara khana mari lenyaba singda taksinduna lakhibani ngasi DM University gi UG amasung PG gi mahiroi singna University asigi A block ta Khongjang University asigi Vice Chancellor amadi mari lenyaba singa makhata nawari sanaraba matung ngasi DM University Students Union na luchingduna A block building adu Sho-Lonshinkhre bani Khongjang aduga mari lainana DMUSU ge President Chalamba Khangembam na hai Vice Chancellor na Hiramasiga mari lainaba singda pukhatna ba ayiba cherol iri haiduna matam lauduna lairi haiki campus manungda lambi thatuna Khongjang fawba changsilabani adubu ngasi fawba mari lainaba singi maikaidagi thabak amata paikhatana lairi haiki mangna makha taraduna khuya thongda sariba thong asina maram oiraga GMU gi academic atmosphere da akaiba piri campus manungda lambi thingba matamda akoibada lairiba miyamga nungainadaba unkhatnabagi phibam amada lakle Khongjang asi DM University gi makhada mai tamliba mahiroi khudingmakka khanaraba matung changsinbani hainasu mahangna phongdokhi DM campus manung chana leiba lambi asing ngasi numini humni phawgi mamangda akhoi lambi thingjakhre Southern Gate adubu karisu effective way amata ngasi paliba Manipur government gi makhadagi kaisu action am taloko ude maramdi kaina kanda ngasi akhoi gi university asidi state asigi makhada leiba university oibana akhoi Manipur governor da akhoi gi agenda sing asi akhoi Khongjang Changshin jabani akhoi gi maru oiba agenda di university asida gate pandaba university oi haliba ase athuba matamda gate panbiyo security deploy tawbiyo amasung lambi phibam yamna khudong chadre DM campus ta leriba lambi mafam khudimak loinaba khudong thire maram aduna si haiba agenda ahum asi athuba matamda tawbiyo haiduna mamangdagi akhoina media briefing adagi oja bc unaduna tongan ba wafam sigasi thamjakiba leire oja bc gi side gi so ai besaral iri haraga ahongba amata uba phangdabana maram orakanda class activities amasung administration asigi activity bawta akhoi block tawrage haiduna ngasi dagi shutdown to sunjare hariba shutdown asi hayeng dagi hauduna security deploy atuba matamda tawbiyo lambi sembiyo amasung gate panbiyo haribe agenda singasi asigi ahongba mata leitaba taraga di khoi makhata na university asi akhoi shutdown tawgani haibu wafam se thamjari